ꯍꯦꯛꯇꯔ 112 ꯗꯁꯃꯤꯛ 19 ꯃꯨꯛ ꯑꯣꯏꯔꯤꯕ ꯆꯤꯡꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯔꯨꯝ ꯑꯃꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯁꯤꯒꯤ ꯀꯣꯛꯊꯣꯛꯄꯒꯤ ꯃꯃꯤ ꯑꯁꯤ ꯒꯨꯒꯜ ꯃꯦꯞꯇꯒꯤ ꯅꯧꯅ ꯎꯕ ꯐꯪꯂꯤ ꯃꯐꯝ ꯑꯁꯤꯃꯛꯀꯤ ꯃꯊꯛꯇꯒꯤ ꯎꯕ ꯃꯃꯤ ꯑꯗꯨꯃꯛ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗꯒꯤ ꯆꯠꯈꯠꯂꯒ ꯌꯦꯡꯕ ꯌꯥꯔꯤ ꯃꯗꯨꯃꯛ ꯌꯦꯡꯃꯤꯟꯅꯁꯤ 2003ꯗ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯑꯁꯨꯝꯅ ꯎꯈꯤ 2011ꯗ ꯑꯁꯨꯝꯅ ꯎꯈꯤ 2013ꯗꯅ ꯑꯁꯨꯝꯅ ꯎꯈꯤ 2017ꯗꯅ ꯑꯁꯨꯝꯅ ꯎꯈꯤ 2018ꯗꯅ ꯑꯁꯨꯝꯅ ꯎꯈꯤ 2021ꯗꯅ ꯑꯁꯨꯝꯅ ꯎꯈꯤ ꯑꯃꯁꯨꯡ 2023ꯗꯅ ꯎꯔꯤꯕ ꯑꯁꯤꯃꯛꯀꯤ ꯐꯤꯕꯝ ꯑꯁꯤꯗ ꯎꯔꯤ ꯂꯩꯃꯇꯥꯛ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟꯗ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯀꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯂꯥꯏꯔꯛꯂꯤꯕ ꯃꯩ ꯑꯁꯤꯒꯤ ꯁꯨꯡꯐꯝ ꯂꯩꯔꯤ ꯂꯣꯛꯇꯥꯛ ꯄꯥꯠꯇꯒꯤ ꯄꯥꯏꯞꯅ ꯄꯨꯗꯨꯅ ꯂꯥꯛꯄ ꯏꯁꯤꯡ ꯑꯗꯨꯅ ꯂꯩꯃꯇꯥꯛ ꯇꯨꯔꯦꯜꯗ ꯇꯤꯜꯂꯕꯗ ꯇꯨꯔꯦꯜ ꯑꯗꯨꯃꯛꯀꯤ ꯃꯊꯛꯇ ꯁꯥꯔꯤꯕ ꯌꯣꯠꯀꯤ ꯊꯣꯡ ꯑꯁꯤ ꯂꯥꯟꯊꯣꯛꯂꯒ ꯇꯨꯝꯖꯥꯡꯐꯥꯏ ꯈꯨꯜꯂꯣꯝꯗ ꯀꯥꯈꯠꯈ꯭ꯔꯤꯕ ꯑꯉꯝꯕ ꯂꯝꯕꯤ ꯑꯁꯤꯗ ꯀꯥꯔꯒ ꯒꯨꯒꯜ ꯃꯦꯞꯇ ꯃꯃꯤꯡ ꯍꯥꯞꯇ꯭ꯔꯤꯕ ꯑꯅꯧꯕ ꯈꯨꯜ ꯑꯁꯤꯃ ꯊꯦꯡꯅꯔꯒꯅꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯒꯨꯒꯜ ꯃꯦꯞꯇ ꯐꯪꯗ꯭ꯔꯤ ꯌꯦꯡꯕꯤꯔꯤꯕ ꯃꯤꯌꯥꯝꯗꯒꯤ ꯑꯈꯪꯕ ꯌꯥꯎꯕꯤꯔꯕꯗꯤ ꯃꯃꯤꯡ ꯑꯗꯨ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯁꯤꯟꯖꯍꯧꯒꯦ ꯐꯔꯦ ꯈꯨꯜ ꯑꯁꯤꯃꯛ ꯂꯥꯟꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯣꯝꯗ ꯃꯈꯥ ꯇꯥꯅ ꯆꯠꯈ꯭ꯔꯒ ꯐꯖꯔꯕ ꯆꯤꯡꯃꯥꯏ ꯑꯃ ꯂꯨꯅ ꯅꯥꯟꯅ ꯆꯞ ꯃꯥꯟꯅꯕ ꯄꯥꯝꯕꯤ ꯑꯃ ꯊꯥꯕꯒꯤ ꯃꯃꯤ ꯇꯥꯔꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯎ ꯋꯥꯅ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯍꯧꯔꯤꯕ ꯆꯤꯡꯃꯥꯏꯁꯤꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯆꯤꯡꯃꯥꯏ ꯑꯁꯤꯗ ꯅꯥꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯌꯥꯝꯅ ꯊꯨꯅꯃꯛ ꯁꯟꯗꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯇꯕ ꯅꯠꯇꯦ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯃꯤꯌꯥꯝꯅ ꯍꯦꯛ ꯎꯒꯗꯕ ꯃꯐꯝ ꯑꯃꯗ ꯀꯣꯛꯊꯣꯛꯇꯨꯅ ꯍꯤꯡꯈꯣꯜ ꯀꯣꯏꯕ ꯅꯠꯇꯦ ꯅꯣꯡꯆꯨꯞ ꯊꯪꯕ ꯆꯤꯡꯃꯥꯏꯔꯣꯝꯗ ꯀꯣꯛꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯆꯞ ꯃꯥꯟꯅꯕ ꯄꯥꯝꯕꯤ ꯊꯥꯗꯨꯅ ꯍꯤꯡꯈꯣꯜ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯍꯦꯡꯂꯦꯞ ꯇꯥꯔꯕ ꯃꯇꯨꯡ ꯍꯦꯡꯂꯦꯞꯇꯒꯤ ꯃꯐꯝ ꯑꯁꯣꯝꯗ ꯂꯥꯛꯄ ꯌꯥꯕꯒꯤ ꯂꯝꯕꯤꯁꯨ ꯂꯩ ꯑꯗꯨꯒ ꯂꯩꯃꯇꯥꯛꯀꯤ ꯊꯣꯡ ꯑꯁꯤꯃꯛꯇꯗꯒꯤ ꯖꯧꯖꯥꯡ ꯇꯦꯛꯂꯣꯝꯗ ꯂꯥꯛꯂꯒ ꯗꯣꯂꯥꯡ ꯆꯤꯔꯨ ꯐꯥꯎꯔꯒ ꯇꯨꯄꯨꯜ ꯐꯥꯎꯔꯒ ꯀꯥꯡꯄꯣꯛꯄꯤ ꯇꯥꯕ ꯂꯝꯕꯤꯁꯨ ꯂꯩꯔꯤ ꯂꯝꯕꯤꯗꯨꯃꯛꯅꯤ ꯃꯦ ꯔꯣꯗ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯊꯣꯟꯖꯤꯟꯈꯤꯕ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯇꯥꯔꯛꯄ ꯌꯥꯔꯤꯕ ꯂꯝꯕꯤꯗꯨꯃꯛ